East Manipur Meng Tabiri Singbu Taram Okjari. British Empire the Changjalakbagi process throughout 19th century hauraga 1891 da koi war tawre mayam hena khangbire adugi matungda aikoi kaidawrage da NXT tawde adubu effectively mokoina British na pairaga ran tawba vessel state namadi oire 1891 mamangdagi sida technically koi na kitang khangna masina hayeng aikoi gi 20th century gi mid da aikoina merger agreement independence kai lakpa period tuga mari lena ba wari ma haifet clarity oina uge hai taragadi aikoina chatkadori basi Queen Victoria's proclamation 1858 da South Asia ge territories da makoina broadly anithong khaidoi British India haibamaga Indian state or native states haibamaga Amana directly British na rule over British India amana magi ruler mayam na ningthau macha Nawab Maharaja na rule over kangbu ma hai riba mayam se masigi territory ani sini last I coin instrument of accession adu adai na tawraga 1947 da punjan na bo honarakpagi dynamics ama tholakpa madudagi ne koina Manipur da Indian constitution ge setup manung da changi dori ba koi gi instrument of accession the merger agreement hai na tholei ba pot mayams aduna masigi entire range 1857 aina saigi 1757 and 1752 di chahi mamangda point ama starting point ama namambagi wani British na modern state haurakpagi yungfam aikoi gi nopoklam dana Burma gi Konbung dynasty gi kari gi horpa empire in South Kanda koi Manipur da marak chappagi dynamics madugi chahi teret kuntakpa adudagi de koi gi 1891 war adudagi de koi say almost like a vassal state next of dragasu next of the bogi maram jusuma sagi Queen Victoria proclamation of 1858 siga mari lena doinyo madulai du da annexation tawraro na Queen Victoria na hai baduna ni Manipur gi 1891 war loire ga baw da Manipur se loksal na loksal loire da na akoi kan na khanaris aduna warisi aina maning kitang halap lizarabada haurak pangi story si 1762 14 September Manipur ga British East India Company ga signed on hiwa treaty madugi treaty do na ta ibasina important level point starting koi wari hobada modern state ki yumpham hun bani Southeast Asia da koi na sign to gi period adugi mamang kitang sai khai mamang da mayam na launari se 1757 da British na ihana na rule da wawre modern state adhikari no impersonal bureaucratic structure ama tawraga semapa adugumba state amani hana leram da adugumba state structure ama British na introduce of selakpagi yumpham se koina battle of Plasigi 1757 dagi hawi madu maina dagi sum chawkhatla do ni British se dagi 1757 dagi hai riba 1757 do madu ki khitang chahi khara mamang mangam ki mamang da aikoi gi nopok thang bada Myanmar na khangler besida su Konbung dynasty aina alung paya aina nupa man hodore 1752 man hodorpa sikoi gi akoi gi nopok ta leba empire siga so nakangi battle of Plassey dagi chawkhaleba empire an sina thengai na rakpa matam dani akoi na marak ta chappa kanda chahi taret khunta pa haidana 1819 dagi na 1826 pok thengna doris madugi British ka ikoi da chapak pudugi thenagi pudugi mari duni sum kanchala dana koi gi and throughout 19th century is the chatla kanda 1891 the war to aduna sigi war thogi basidagi de koi the vessel state amoire vessel state amoire padagi di NXT tau de British India da adubu vessel state later masi loksan riba amusung vessel state sigi matang da aikoina amuk kitang maning hala yen bo afam ya bo afam si aikoina sagi Victoria's proclamation and Queen Victoria gi proclamation ama 1858 Sepoy mutiny natraga India's war of independence I call first kya akoi gi 1857 gi adugi loisalak pa da mana lok thuk da annexation tawroi hai gi aduga akoi ngasi India ne khangariba subcontinent sigi sidai sida broadly mokoina directly rule toba British India haiba maga masa gi rule na rule toba but moi gi sovereignty makha da leba native states or Indian state haiba maga ani thona territory ani thuga ra thamgi bedo
adugi do territory do sigi film sidum laini annexation tawroi hai gi ba 1858 ki matung in ne ba koina 1891 the British na Manipur se formally annexed